ꯊꯝꯖꯔꯤ ISTV Manipuri Paumiyang tabiri punang putaram na oksari maru iba pausingda World AIDS Day gi thauram Manipur da su pangthokna khre HIV ga loina na hingliba APL gi miyoi singda su sel gi tengbang pina ba thauram tauri haina Chief Minister na phongdokre amadi Palel dagi Chandel fawbagi kilometer 19 sangba lambi semlakpa asi peningai oidi haina Chandel Naga People's Organization na hairi Pau sandong nong pizari Malem gi atai mafam singda pangthokna bagum Manipur da su World AIDS Day gi thauram mafam kaya da pangthokna khre Manipur sarkar na sinduna mapung oiba thauram ahan ba battalion Manipur Rifles da pangthokre BPL gi makha da laiba HIV ga loina na hingliba miyoi singda prevention and control policy gi makha da sel gi mateng piriba asigi mathakta APL da lairiba miyoi singda su sel gi mateng pina na ba hotna ragani haina Chief Minister na phongdokre ahan ba battalion ground da getting to zero haiba theme da pangthokiba thauram amada mahakno wafam asi phongdokibani thauram gi saruk ama oina voluntary blood donation camp amasu Chief Minister na hangdoki malem da tamthiraba laina ama oiriba asi khara makhaidi hanthahanba ngamlabasu Manipur gi laimai dagi maru phangna muthatpa ngamdri haiki masi muthatna ba hotnabada miyam da gyan tahanba mathautai laina asibu thengnanaba District Khudingi Maru Oina Chingi District Singda Lairiba Community Health Center Sing Amadi Primary Health Center Singda Laina Asigidamak Lemna Test Taubagi Kudong Tab Fanghanba Matautai Haiki HIV AIDS the new infection Aduga Siba Masi for last 3 years Masi Koigi achievement Haibatare Masigi target si Koi Yobangame Haibasi Tabda Yamna appreciate Taujaningi more particularly hill area da masi cover tawraga free testing center aduga ART center na singbusi ayam badi hangabani adu tarigumba sitha hoba khotpa lep out lairga su masi koi hangdokna na ba tawjegani NGOs non government organization mayam aduga sarkar gi side gi yengsin biriba mayam doctor sing mayam punna magna with all seriousness tawdna masigi problem asi Manipur dagi totally root out taunanaba akoigi achievement getting to zero haibase masigi pandam si phangba ngamnanaba akoi hotnamina si Ngasigi thauramadu da saruk yakiba Health Minister Funjathang Tonsing na phongdokibada HIV AIDS ki laina asi Manipur da maru oina mirol labi mama singdana ayamba thengnari laina asi ngakthoknaba mari lainaba department amadi Manipur AIDS Control Society na tongan ba program kaya paikhatli haiki ngasigi thauramadu haujingai gi mamangda max na sinduna jinga makha how ground da World AIDS Day gi paujel puba play card amadi banner sing paiduna miyam gi khongsat ama chatki khongsat adu max ki project director Pradeep Kumar Jha na lamtha with full cooperation from all sections of society, Nasi Hot Narabadi, Ehoi Si Noma Se, Ehoi Nasigi, Team Se, getting to zero, Asi Ehoi Namgadi Haidai. On this occasion of the World AIDS Day, I would like to appeal to all sections of the societies, NGO, to come forward and support the HIV and AIDS control program in their respective possible way to save the future of Manipur. National Highway number Chama Sumna Anisigi Palel dagi Chandel fawbagi kilometer 19 sangba lambi asi Ministry of Transporters and Highways gi makha da lambi semba haure koilas thaduna lambi semba haurakli basi apian ba oidi haina Chandel People's Organization na phongdorakli haujik lambi sem liba Chandel district ki Palel gi jaga da organization gi mihut sing chatuna yengsilubada quality leitaba mawangda thabak sui haina Naga People's Organization gi WS Karnal Anal na Maral City Lambi ki phibam yangsinba aduda organization gi atai mihut singju saruk yaki Karnal Anal na makhata na phongdorakpada phibam soktuna lairaba Palel dagi Chandel fawbagi lambi asi Manipur sarkar na mityang sangbiduna semba haurakpa asi apianba phawi haiki masida praja singna su mapung fana mateng piduna lambi semba loina bu hotnagani haiki adubu haujik lambi semba haurakliba asi apianba oide quality leina lambi asi semhanningi haiki Mari Lainaba Works Department ki Highway Pairiba Engineer Singh Nasu Akan Mamiyang Zangbiduna Miyam gi Yaifanaba Thabak Paikhatpiyu Madu Natrabadi Khunja Singha Loinana Mifam Pangthoktuna Lambi Semba Thingjinbagi Khongjang Fawba Changsilakpa Yai Haiki Chikada na thubada labor si yamhanbara kari tawbara tawraga thubada luhenba at the same time quality si maintain tawbiba aduga hakke pildi amuk leriba ningthau mayam sigi area si roya mayam natraga top organization na
lambi se athubagi loinamagi koina kari cooperation piraga disturbance to bida koina henna cooperation piraga henna luiba haibisa koigi appeal ni Imphal Smart City ki matang da miyam dagi feedback launa bagi damak Manipur Sangai Festival da IMC gi stall ama hangduna festival asibu yengba lakpa sing da wahang che sing piduna mensil laga November 18 amadi ngarang loisin ba numit November 13 da thadaramba singi lottery ngarang festival loiba numit ta pangthokre IMC gi executive officer NG Utamna otkiba lottery aduda mai paklaba miyoi ani adudi Kalyani Lechonbam Thongjau Bazar Hamadi RK Ronibala Khagempali panthakni hairi ba miyoi ani asi Sangai da hangliba IMC ki stall natraga IMC ki office da lakpina ba khangali amamam tang melaga thada biramu haina thada biramba mayam maraktagi lucky winner amamam chamba khudol oina bijagani aduna ngarangi oina aikoina lokatpa matamda winner oiriba laibak paraba mioi sigi maming Kalyani Laichonbam Thongjau Bazar Lesalapeda maru eba pau amuk hana World AIDS Day ki thauram Manipur da su panthok na kre HIV ga loina na hingliba APL ki miyoi sing da su sel gi tengwang pina ba thauram tauri haina chief minister na phongdokre amadi palel dagi Chandel fawba ki kilometer 19 sangba lambi semlakpa asi pendingai oidi haina Chandel Naga People's Organization hairi miyeng tabira punang pa amuk hana krum dari